ꯍꯥꯏꯖꯔꯛꯀꯦ ꯃꯣꯠꯕꯨꯡꯗ ꯃꯩꯇꯩꯂꯣꯟ ꯉꯥꯡꯂꯨꯕ ꯅꯥꯒꯥ ꯑꯃ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯝꯊꯤꯅ ꯐꯨꯊꯔꯛꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯃꯣꯠꯕꯨꯡꯗ ꯂꯩꯕ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤ ꯀꯣꯂꯦꯖ ꯒꯦꯠ ꯃꯅꯥꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯥꯒꯥ ꯅꯨꯄꯥ ꯑꯃꯗ ꯀꯨꯀꯤ ꯂꯣꯟꯗ ꯍꯪꯂꯛꯄ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯈꯨꯝꯂꯨꯕꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯥꯒꯥ ꯅꯨꯄꯥ ꯑꯗꯨ ꯇꯝꯊꯤꯅ ꯐꯨꯊꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯈꯥꯟ ꯀꯪꯂꯥꯇꯣꯝꯕꯤ ꯅꯥꯒꯥ ꯐꯣꯔꯝ ꯇꯥꯡꯈꯨꯜ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯪꯂꯥꯇꯣꯝꯕꯤꯅ ꯄꯨꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯌꯥꯡ ꯏꯝꯐꯥꯜ ꯆꯤꯔꯥꯏꯗꯒꯤ ꯋꯥꯍꯦꯡꯕꯝ ꯒꯧꯔꯍꯔꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯏꯁꯤꯡ ꯏꯆꯥꯎ ꯃꯔꯛꯇ ꯃꯍꯥꯛꯀꯤ ꯐꯥꯔꯝꯗ ꯂꯩꯍꯧꯕ ꯉꯥ ꯌꯦꯡꯕ ꯆꯠꯈꯤꯕ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯉꯔꯥꯡ ꯑꯍꯤꯡꯗ ꯔꯣꯃꯦꯟ ꯀꯧꯕ ꯃꯤꯆꯝ ꯑꯃ ꯐꯥꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯤꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯅꯤꯡꯊꯧꯈꯣꯡ ꯕꯖꯥꯔꯗ ꯕꯟꯗ ꯇꯧꯈ꯭ꯔꯦ꯫ ꯉꯁꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯀꯦꯝꯞꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯕꯗ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤ ꯄꯤꯗꯤꯑꯦꯐ ꯈ꯭ꯔꯤꯁ ꯀꯧꯕ ꯑꯃ ꯕꯔꯃꯥꯗ ꯁꯤꯈ꯭ꯔꯦ꯫ ꯅꯥꯇꯣꯒꯨꯝꯅ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯒ ꯇꯧꯅꯔꯤꯕ ꯗꯤꯜ ꯌꯦꯃꯦꯟꯗ ꯂꯥꯟꯗꯥꯅꯕꯅꯤ꯫ ꯅꯥꯇꯣꯒꯨꯝꯅ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯒ ꯇꯧꯅꯔꯤꯕ ꯗꯤꯜ ꯑꯁꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯅ ꯌꯦꯃꯦꯟꯗ ꯂꯩꯔꯤꯕ ꯍꯨꯇꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯅꯕ ꯊꯧꯔꯥꯡꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯗ ꯂꯃꯟ ꯈꯨꯝꯕ ꯉꯝꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒ ꯇꯧꯅꯈꯤꯕ ꯗꯤꯜ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯥꯛꯄ ꯌꯥꯏ, ꯃꯔꯝꯗꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯅ ꯌꯦꯃꯦꯟꯗ ꯂꯩꯔꯤꯕ ꯍꯨꯇꯤꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯕ ꯉꯝꯗꯅ ꯂꯥꯛꯈꯤꯕꯗꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯇꯧꯅꯕ ꯍꯥꯏꯔꯛꯄꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯌꯦꯃꯦꯟꯒꯤ ꯍꯨꯇꯤꯁꯤꯡꯗ ꯂꯥꯟꯗꯥꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯀꯤꯁꯇꯥꯟꯗ ꯑꯆꯧꯕ ꯏꯔꯥꯡ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤ ꯑꯅꯦꯛꯄ ꯂꯥꯟꯃꯤꯁꯤꯡ ꯑꯣꯏꯅ ꯃꯊꯧ ꯇꯧꯍꯜꯂꯒꯅꯤ꯫ ꯔꯤꯄꯣꯔꯠ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒ ꯇꯧꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤ ꯑꯅꯦꯛꯄ ꯂꯥꯟꯃꯤꯁꯤꯡ ꯑꯣꯏꯅ ꯃꯊꯧ ꯇꯧꯍꯜꯂꯒꯅꯤ꯫ ꯃꯃꯥꯡꯊꯛꯇꯁꯨ ꯂꯩꯕꯥꯛ ꯑꯅꯤꯅ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯇꯧꯅꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯅ ꯄꯥꯀꯤꯁꯇꯥꯟꯗ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯤꯔꯣꯏ꯫ 1965, 1971 ꯑꯃꯗꯤ 1999ꯗ ꯏꯟꯗꯤꯌꯥꯒ ꯁꯣꯛꯅꯈꯤꯕ ꯂꯥꯟꯗ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯅ ꯄꯥꯀꯤꯁꯇꯥꯟꯗ ꯁꯨꯞꯅꯒꯤ ꯁꯦꯜ ꯈꯛꯇ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤ, ꯂꯥꯟꯃꯤꯗꯤ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯂꯩꯕꯥꯛꯀꯤ ꯃꯔꯛꯇ ꯇꯧꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ꯫ ꯖꯍꯥꯛ ꯇꯟꯋꯤꯔ ꯄꯥꯀꯤꯁꯇꯥꯟꯅ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒ ꯇꯧꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯗ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯐꯣꯡꯖꯔꯕꯁꯨ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯁꯤꯒꯨꯝꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯇꯧꯅꯈꯤꯕ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯍꯥꯏꯅ ꯁꯥꯎꯠ ꯑꯦꯁꯤꯌꯥꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯅꯩꯅꯔꯤꯕ ꯑꯦꯛꯁꯄꯔꯠ ꯖꯍꯥꯛ ꯇꯟꯋꯤꯔꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯉꯁꯤ ꯐꯥꯎꯕꯗ ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒ ꯇꯧꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠꯁꯤꯡ ꯃꯇꯝ ꯄꯨꯝꯕꯗ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯗꯨꯅꯇ ꯂꯥꯛꯈꯤ, ꯄꯥꯀꯤꯁꯇꯥꯟꯒꯤ ꯀꯥꯟꯅꯕꯗꯤ ꯑꯣꯏꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯔꯥꯐꯦꯜ ꯐꯥꯏꯇꯔ ꯖꯦꯠ 114 ꯂꯩꯔꯕꯁꯨ ꯌꯦꯛꯅꯕꯁꯤꯡ ꯃꯥꯏꯊꯤꯕ ꯄꯤꯕꯗꯤ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯐ꯭ꯔꯥꯟꯁꯇꯒꯤ ꯔꯥꯐꯦꯜ ꯐꯥꯏꯇꯔ ꯖꯦꯠ 114 ꯔꯣꯝ ꯂꯩꯔꯕꯁꯨ ꯏꯟꯗꯤꯌꯥꯅ ꯌꯦꯛꯅꯕ ꯂꯩꯕꯥꯛꯁꯤꯡ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏꯗꯧꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯈ꯭ꯔꯦ꯫ ꯗꯤ ꯄ꯭ꯔꯤꯟꯠꯀꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯏꯟꯗꯤꯌꯥꯒꯤ ꯑꯦꯌꯔ ꯐꯣꯔꯁꯅ ꯒꯚꯔꯟꯃꯦꯟꯠꯗ ꯔꯥꯐꯦꯜ ꯐꯥꯏꯇꯔ ꯖꯦꯠ 114 ꯂꯩꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯆꯍꯤ ꯑꯃ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯗ ꯔꯥꯐꯦꯜ ꯖꯦꯠ 10 ꯂꯣꯝ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯛꯂꯒꯅꯤ, ꯑꯗꯨꯕꯨ ꯐ꯭ꯔꯥꯟꯁꯅ ꯁꯣꯔꯁ ꯀꯣꯗ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯊꯣꯏꯅ ꯀꯥꯟꯅꯕ ꯂꯩꯔꯣꯏꯗꯧꯔꯤ꯫ ꯁꯣꯔꯁ ꯀꯣꯗ ꯂꯩꯇ꯭ꯔꯒꯗꯤ ꯀꯤꯜ ꯆꯦꯟ ꯅꯦꯠꯋꯥꯔꯛ ꯁꯥꯒꯠꯄ ꯉꯝꯂꯣꯏꯗꯧꯕ ꯃꯔꯝꯅ ꯅꯨꯡꯁꯥ ꯊꯤꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯥꯛꯁꯤꯟꯕꯗ ꯂꯤꯕꯤꯌꯥꯗ 69 ꯁꯤꯈ꯭ꯔꯦ꯫ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯄꯤꯛ ꯊꯟꯅ ꯄꯨꯔꯤꯕ ꯖꯍꯥꯖ ꯑꯃ ꯁꯃꯨꯗ꯭ꯔꯗ ꯂꯥꯛꯁꯤꯟꯕꯗꯒꯤ ꯂꯤꯕꯤꯌꯥꯗ ꯄꯨꯟꯅ ꯔꯤꯐ꯭ꯌꯨꯖꯤ 69 ꯔꯣꯝ ꯁꯤꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯍꯤ ꯑꯗꯨꯗ ꯔꯤꯐ꯭ꯌꯨꯖꯤ ꯄꯨꯟꯅ 73 ꯇꯣꯡꯕꯒꯤ ꯃꯅꯨꯡꯗ ꯁꯨꯞꯅꯒꯤ ꯔꯤꯐ꯭ꯌꯨꯖꯤ 19 ꯔꯣꯝ ꯈꯛꯇ ꯀꯟꯕ ꯉꯝꯍꯧꯈꯤꯕꯅꯤ꯫ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯁꯨꯗꯥꯟꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯟꯅꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯔꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯃꯤ 1,900 ꯔꯣꯝ ꯔꯁꯤꯌꯥꯅ ꯍꯥꯠꯈ꯭ꯔꯦ꯫ ꯆꯍꯤ 3 ꯍꯦꯟꯅ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟꯒ ꯁꯣꯛꯅꯗꯨꯅ ꯂꯥꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯃꯤ 1,500 ꯔꯣꯝ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯔꯁꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯅ꯭ꯌꯨꯖ ꯑꯦꯖꯦꯟꯁꯤ ꯇꯥꯁꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯔꯁꯤꯌꯥꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯇꯔꯀꯤꯒꯤ ꯌꯦꯛꯅꯕ ꯂꯩꯕꯥꯛ ꯁꯥꯏꯄ꯭ꯔꯁꯀ ꯗꯤꯜ ꯇꯧꯈ꯭ꯔꯦ꯫ ꯇꯔꯀꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯌꯦꯛꯅꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯁꯥꯏꯄ꯭ꯔꯁꯀ ꯏꯟꯗꯤꯌꯥꯅ ꯗꯤꯐꯦꯟꯁꯀꯤ ꯂꯝꯗ MOU ꯁꯥꯏꯟ ꯇꯧꯅꯗꯨꯅ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯅꯔꯒꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯁꯥꯏꯄ꯭ꯔꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯤꯀꯣꯁ ꯈ꯭ꯔꯤꯁꯇꯣꯗꯣꯂꯤꯗꯁ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯖꯨꯟ ꯊꯥꯗ ꯎꯅꯗꯨꯅ ꯗꯤꯐꯦꯟꯁꯀꯤ ꯂꯝꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯌꯨꯔꯣꯞꯇ ꯁꯥꯕꯗꯒꯤ 13,500 ꯁꯤꯈ꯭ꯔꯦ꯫ ꯌꯨꯔꯣꯞꯇ ꯍꯟꯗꯛ ꯀꯥ ꯍꯦꯟꯅ ꯁꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯟꯅ ꯃꯤꯑꯣꯏ 13,500 ꯔꯣꯝ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯟꯗꯛ ꯌꯨꯔꯣꯞꯇ ꯁꯥꯕꯒꯤ ꯆꯥꯡ ꯑꯁꯤ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ 46 ꯌꯧꯈꯤ꯫ ꯈꯝ ꯊꯦꯡꯅ ꯁꯥꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯃꯪ ꯃꯩ ꯆꯥꯛꯂꯛꯈꯤꯕ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯈꯝ ꯊꯦꯡꯅ ꯁꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯂꯕ ꯃꯤꯑꯣꯏ 13,500 ꯔꯣꯝ ꯑꯁꯤ ꯁꯤꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯂꯩꯕ ꯉꯝꯈꯤꯕꯁꯤ ꯆꯥꯏꯅꯥ ꯂꯩꯕꯥꯛꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕꯗꯒꯤꯅꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯕ ꯉꯝꯈꯤꯕꯁꯤ ꯆꯥꯏꯅꯥꯅ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯄꯥꯡꯈꯤꯕꯗꯒꯤꯅꯤ꯫ ꯆꯥꯏꯅꯥꯅ ꯏꯁꯂꯥꯃꯥꯕꯥꯗꯇ ꯃꯤꯁꯥꯏꯜ ꯀꯌꯥ ꯄꯤꯐꯇ ꯅꯠꯇꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯒꯤ ꯗꯤꯖꯥꯏꯟꯁꯨ ꯇꯧꯈꯤꯕꯒꯤꯅꯤ꯫
यूरोप लेबाक्सिंगी सेक्रेट एजेंटसिंगना पाकिस्तान की न्यूक्लियर साइंटिस्ट अब्दुल कादिर खान लीबिया अमदी नॉर्थ कोरिया न्यूक्लियर की टेक्निक अमदी यूरेनियम इनरिचमेंट सेंट्रीफ्यूज योनखी हाइबगी मराल चावना सेखिबसु लैख्रबनी न्यूक्लियर साइंटिस्ट अब्दुल कादिर खान चाइना की न्यूक्लियर खुलाई की डिजाइन लेबा अनि असिदा पीखी हाइनसु थाजनब लैब्री चाइना पाकिस्तान न्यूक्लियर की खुलाई सानब होनबदा अचौब मतेंग अमदी सेल थादरिबसी इंडिया बु लाक्सिन बंगमनब होनखिबनी अदुबु चाइना हुजिकता निंगम लखिद्रे हारी ट्राइपार्टाइट एग्रीमेंट नमथाके एग्रीमेंट ओइगदौरिब्रा चाही एनी हेलबा मणिपुर वाथोकी मतंगदा इंडिया गवर्नमेंट न लौरिबा थौदांग पेनिंगाई ओइद्रे लेबाक के अपुनब सक्तम थुगाइनब होनब अमदी अपुनबगी सक्तम काइबा यारोय हाइबा मिटे अमसुंग कुकी अनिगी मरक्ता थोकलिबा इरांग असिगी अचुम अराल कनानो हाइबगी वायल चथबगी महूद योंग तलियन की थवोंग चथदुना लैबदगी इरांग नंगलबा मियाम खम थेंगना अवाब मायोकनरे स्टेट लेंगांगना मिटोप चंगलकपा पोपी थाबा ड्रग लालोनबा यारोय चिंगी तोंगान तोंगानबा मफमसिंगदा उपालसिंग पाक्तकनना यानथतपा थिंगबा हाइबसि लेंगा कितांगाई फदबा तौफम थोकपा थबकनी ड्रग कारबार तौबा उमंग कोकथोकपा पोपी थाबा हुरान नलादा मिटोप सिंग पुसिलकपा अनौबा खुलसिंग सेमगतपगी थबक चथरिबा मियोय सिंग अदु अचुंबा थवोंगनि हाइना लौगदौरिब्रा असिगुंबा थवोंग सिंग अदुगी मायोक्ता लेंगांगना लेपलुबगी मायोक्ता खंगौदना हौखिबा चाही 2023 की मे अहुमदगी इरांग सागतुना मिटे मियामदा नोंमै चिंदोल ओनसिंदुना वारी क्राइम चथदुना सेपरेट एडमिनिस्ट्रेशन की डिमांड की खोलाव लाउरकपा हाइबसि लेबाक की सेक्रेटरी द फोंगना सिंगनबनी मिटे मियामदा नोंमै चिंदोल ओनसिंदुना मणिपुर की अपुनबा सक्तम मचेताना थुगाइरगा तोखाइबा लेंगाक नत्रगा लेबाक सेंगबनी हाइदुना लाइफलाइन ओइरेबा नेशनल हाईवे द फ्री मूवमेंट की अथिंगबा थंबा हाइबसि मियामगी हकता सिंगनबा ख्वाइदगी चावबा क्राइमनी थवोंग असिदी क्रिमिनल अमदी टेररिज्म की मचटनी हाइबदा हाइमनबा थोकलोय लेबाक के अपुनबा सक्तम अमदी मियामगी हिंगबगी हकता सिंगनरिबा क्रिमिनल सिंगी मथकता सेंट्रल गवर्नमेंट मिलिटरी ट्रैकडाउन चथबगी महूद वरी सानरगा वरोइसिन पुरकनी हाइदुना लिसांगसिना वरी सानबगी थबकसिंग चथदुना लाक्ली सेंट्रल गवर्नमेंट मणिपुर गवर्नमेंट अमदी इरांग सागलिबा कुकी की लुचिंगबसिंग अमसुंग मिटेगी सीएसओ की लुचिंगबसिंग हंजिन हंजिन वरी सानदुना लाक्ली अदुबु वरी सानबगी महै ओइना सेंटर स्टेट अमदी सु चथरिबा कुकी कांगलुप की खुलाई पाइबसिंगी म्यूट सिंगा ट्राइपार्टाइट एग्रीमेंट साइन तौनदुना हिरम कयादा यानबा पुरकले हाइना मियामना लाउथोकले याना वा साइन तौनखिबा अदुना इरांग असिगी वरुसिन पुरकले हाइना मियामना हराव नुंगाइबा फोंदोकपा नंग्रिंगाइदा चिनकुकी जो कम्युनिटी सिंगी मरक्तगी सेपरेट एडमिनिस्ट्रेशन की डिमांड फंगरिबा फावबा मखोइगी खोंजंग हंदोकलोय नेशनल हाईवे सिंग फ्री मूवमेंट की अथिंग हंदोकपा लेट्री हाइबगी खोलाव लाउबदा नथना मीडिया हाउसिंग अइबा चेरोल फावबा थादोक्तुना खंगलखिबा सिना इरांग असिगी वरुसिन लेट्री हाइबदु मयेक सिंगना खंगबा ngambada नथना दिल्लीदा ट्राइपार्टाइट साइन तौनखिबा दु मियामदा नमथाक तौबा एग्रीमेंट नि हाइना लवी इरांग सागलिबा चिनकुकी जोगी लुचिंगबा सिंगना इंडिया गवर्नमेंट अमसुंग स्टेट गवर्नमेंट नथना लेबा असिगी मियामदा नमथाक तौबगीदमा करी थबक लखुतकदगे हाइबदु इंडिया गवर्नमेंट की लुचिंगबा सिंगी फिरेफ मियामदा लाउथोक्तुना खंगनफम थोई हौफम सातफम खंगदबा मसागी अरेप युमफम लेतबा मफम अमदगी मफम अमदा होंग होंगदुना चटपगी मचट पुबा मियोय कांगलुफ ओइबगी मथकता ख्वाइदगी मचिन थीबा इकाइबा खंगदबा नमथाकी मचट पुबा ह्यूमन वायरस नि हाइना खंगनबा सिंगी लांगदा इंडिया गवर्नमेंट ना कयाम कुइना थुदुना लेखिगदौरिबगे हाइबा वहांगी पाउखुम कनाना पीगदौरिबगे मियोय कयादा खुदोंग चादबा मायोकना हल्लिबा एलर्जी सिंगबु एलर्जिक डिजीज सिंग एलर्जिक की लाइना सिंग हाइना सुखंगनै अखोई हक्चांगी इम्यून सिस्टम ना एनवायरनमेंटल लाइबा करिगुमा पोसक खरदा हाइपर सेंसिटिव होइबदगी पुरकपा कंडीशन खरनी असुमना मियोय खरना एनवायरनमेंटल लाइबा पोसक खरदा का हेना सेंसिटिव ओइदुना एलर्जी की फिबम सिंग लाखलबसु अयाम मी सिंगदि अदुगुमा रिएक्शन सिंग उबा फंगदे अखोइना एलर्जी नि हाइबा लाइना सिंगी मनुंगदा हे फीवर चिंजाक की एलर्जी सिंग एटोपिक डर्मेटाइटिस एलर्जिक एस्मा अमसुंग एनाफिलाक्सिस अरुबा एलर्जिक रिएक्शन अमा यावरी एलर्जी की खुदम चांगदम लायोंग सिंगी मनुंगदा मिट ngang हक्चांगदा दाकफम लैना हकचबा नातोंदा नप मही चेनबा सोर मतत मतत चनिंग चमांग समनदबा होलकपा अमसुंग हक्चांगी मफम कया पोंखलकपा याई चानबा पोलम खरादा टॉलरेंस लेतबा चिंजाकतु थाजिनबदा हक्चांगदा नुंगाइरक्तबा अमसुंग फूड पॉइजनिंग असिना तोंगानबा कंडीशन सिंगनी अखोइदा एलर्जी की फिबम सिंग थोगलिबा मरु ओइबा एलर्जी सिंगी मनुंगदा लैगी लैरीदा अमसुंग तांगदांगबा चिंजाक खरा यावरी मेल्टल सिंग अमसुंग अतै पोत्सक सिंगनसु अखोइदा एलर्जी की प्रॉब्लम सिंग लाखनबा याई चिंजाक तिलगी ममुना थिनबा खोइना अमदी स्कॉर्पियोना चिकपगुंबा अमसुंग अनाबगा मरी लैनना हिदाक लांथक सिंग थाबदा एलर्जी के अकनबा रिएक्शन सिंग लाकनबगी मरम सिंगनी एलर्जिक ओइरकपा हाइबसी जीनोटिक अमसुंग एनवायरनमेंट की फैक्टर सिंग अनिमक लई एलर्जिक कंडीशन सिंग लाकपगी मनुंगदा मेकानिज्म दा इम्यूनोग्लोबुलिन ई एंटीबॉडीज IgE चेनै एंटीबॉडी सिंग असी हक्चांगी इम्यून सिस्टम की सरुकनी मखोइना एलर्जेन अमगा नपसिनखी अमसुंग मदुगी तुंगदा सेल सिंग नत्रगा
basophilsinggi receptor amaga amuk napsinaki asumna allergensingna mast cellsing natraga basophilsinga thengnarakpa matamda histamine haina khangnaba inflammatory chemicalsing chikhan nahanba pokhanba chemicalsing asi thoali allergic laina singi layong lepa asi mioi adugi medical history da yumfam oi karigumba condition khara dadi makha tana unsa natraga igi changeng pangthokpagi tangai fadabalai testa positive oiri haiduna posak allergen aduda ka hena allergic oi hainingai di leite allergen oibe yaba posak singda khara nganna expose tawba haibasi sathiba allergic reaction dagi kanba yabagi tantra amani haibi yai allergen sing thengnadanaba tawba amasung hidak langthaki matangdana steroid sing amasung anti histamine sing sizinaba yauri ka hena sathiba reaction singda adrenaline kapsinba fawba yauri allergen immunotherapy asi hay fever amasung tilna chikpagi reaction gumba allergy makhal kharada kanai asigumba therapy asida mi singbo ahenba allergen sing changsing da tamna expose tawhali allergen kayadi nungsitta yawba uful waiful natraga pollen oi tilna chikpa antibiotic sing amasung atai tangdang bahida kharana anaphylaxis kauba systematic allergic response amathoali digestive system, respiratory system, amasung circulatory system yauna multiple organ system singda sokhan bayai makhal makha kayagi chinjak singna allergic reaction sing thoan bayai tawigum basung chinjak amari lainaba allergic reaction apumbagi chada 90 di sangi sangom nung hawai yerum gehu laibak hawai nat singa amasung selfish na chingba thoali Pimacha amada sexual assault chathai haiba manipuri mahiroi manga fare Assam gi downtown university da tongan ba course sing tamliba manipuri mahiroi manga na Tripura dagi lakpi chahi nauribi nupi macha amada sexual assault chathai haiba gi damak makhoi manga police na fare masiga loina na university asidagi su makhoi manga tanthokre thaudo aduga mari lainana police na sexual assault ka mari lainaba case sing lokhat pagal loina na fare haiba makhoi manga adudi diploma in pharmacy tamliba Revision Mayengbam Diploma in Pharmacy Tamliba Alex Wahengbam B.Tech Civil Engineering Tamliba Tolendra Assem Computer Science and Engineering ki Mahiroi Haulem Kuman amasung B.Tech Civil Engineering ki Mahiroi Oscar Nong Thumbamni social media platform sing amasung news agency sing na thadorok pau asi kadai fawba chumbage amasung makoina kari tarubage haibadudi housing maki oina khangba ngamdri adumak punupi macha adugi tumpham ka dagi makhoi kharana Chak sarusi charger amukta waige haibana chingba tongan ba wahai sizinaduna pothorakhibani hari chenari ba mioi manga adu mahiroi kharana sufu chaiduna wahang pawon chathabagi video clip su thadorakhi